Rongmei area-dagi pung 29 manungda komsing chatkinaba khangankhre. Paw asi pandam pawche-dagi laukhutjabane. Kom furupki miyoi khudingmak ngarang-dagi paraga pung 29 manungda Rongmei jurisdiction thadoktunna chatkinaba Rongmei Naga Youth Organization Manipur RNYOM na khangankhre. RNYOM gi President Richard Kamay amasung General Secretary AG John ani na khuyek piduna thadorok pachero lamada furup marakta nungsi chanana hingminaba haiba wakhalonda lepliba Rongmei miyam gi mathakta kom community gi miyoi singna yumpham yaudaba aranba wafam kaya sandorokpana organization asina kom miyam boycott tawbaga loinana ngarang October 19 dagi paraga pung 29 gi manungda kom sing Rongmei jurisdiction thadoktunna satkhigadaani haina khangalle karigumba wafam asi kom phurupki miyoi singna thawaidaba tarabade maduda thorokpa afafata pumba kom miyamna pugadabani haire cherol sina isum kom kairap village authority na tha asigi taraga mangada thadorokpa press release amada chaka mari panba gari ni furom Rongmei nahasing makoigi village ta sangsilaglaga namduna monolith ama yungkhanaba honarakhi haina phongdokhe adubu village authority gi wafam adu yumpham yaudaba wafam ne Rongmei bulana uhanaba honarakpa ne Santi pamjaba Rongmei miyamna adugumba thabak kaidongaida tawroi haire masida natana kom village authority gi maikaidagi isum kom kairap village asi 1891 da linkhatkibani haikhiba dusu aranba wafam ne tasengna khullasi kabui Rongmei na Maharaj Bhaiga Chandra gi matam taraga taruk suba chahi chadagi khullasi da khundaduna lairakpaga loinana ningthauna khullasi bu yengsinba lakpaga loinana isum kabui haina thonbiram khibane ichum kabui isum kom hol ichumasi kabui Rongmei tribe ki ipa ipuna thambiramba maphamni hainasu RNYOM gi serolasina makha taragle CM resignation gi wafam tonga ne Chief Minister N Biren Chief Minister famdagi resign tawbagi wafam tonga ni amade yumpham yaudabani haire party colleaguesingdagi akanba pressure lakpadagi Chief Minister resign tawbagi cherol pisinkhre amade masigi matangda Prime Minister na yengsilli haiba local TV channel amada sandokiba wafam gi matangda Chief Minister N Biren masana mahak resign tawbagi wafam leite resign tawbagi wafam tonga ni amade yumpham yaudabani haina phongdokkhre Manipur gi oina luraba tanfam asida mahak thavak thadokpagi wafam leite irangna sogalaba state asida santi puraktuna mahausa gi phibamda hanjilhanaba mahaki chapsaba phirepki makhada thavak tawri hainasu Chief Minister na phongdokkhre haina TV channel adugi wafam paladuna NE now na report tawrakleng